Hi mayam ay ngasidi uti thongba chajage tawbanebako uti thongba sida leire aduga sida papor ama leire aduga yongchak singju ga sise chage tawjabane adu mayam hawbra hawtabra yengage charaga do mayam chaba hawjarage hawe yongchak singju Tanu pa yauri hawe Chaka salo hawe Utti Asangba Singju Papar Yung di papor doon na Yung di papor na hele haba Yung da phangba bahurani papor do sida moi papor makan myam yola suna si bahurani sidi phangde ba Manipuri dagi porakpa dukan yonbado aduda natradina mayang dagi dukan dadi yonde ba papor gai duga manade ba Kan pa ka naman nila Ay video number masu yauri maninda Utti je hawai thang ata ne chang tik chang hawai thang utti ne hawa Yongchak Singju na marom hawbane ngawda hawida isana tawjabayra kaino khangde mayam chak ukham ama chaba loisale तो मैम आई वीडियो से नुंगाइबिरगदी लाइक शेयर सब्सक्राइब तौबिरमो मैम वीडियो से मतंग स्वाइदा लोइसिनजरगे बाय बाय